Russia amadi Ukraine gi marakta kana chathariba conflict asida Russia na thatharakpa missile amadi cell singi marakta kindergarten school amada cell ama pokai bana angang ama ani sibagi pau laki masi yamna nungai na di angang khara yam thina sokle Ontario dalaiba Ontario liberals kanglup na hairi Russia gi vodka pochai ama makoi na yon bagi use to bagi damak import to silaki basing do loina haidokko thugai dokko President Joe Biden na Russian singbu Disney Plus yengbadagi tingkre Russian ama phawba Disney Plus SS toba yahandre Amarom da Ontario gi phajaba pawa mana Ukraine dagi chenthorpa refugee singbu job ka loinana laifam pini haikre Joe Biden na Russia gi President Putin ga directly wa ngang na roi haibagi maram hangbada American spokesperson amana khumki masigi maramdi Russia na sovereign phanglaba country amada invade toba ase yamnamak lali maramasinani masigi iroina na Joe Biden na offer ama Ukraine gi president tawi yaragadi nasabu safe site toduna chendhoraknaba Ukraine dagi thokhinaba adubu Ukraine gi president na yakidre masida prithibina magi thonabu ikai khumnakre hairi Amarom di Ukraine gi yamna chawba claim ni makoina hojik pawda Russian army lising ahum makai hat kre tank jamag ani thugai kre loidana helicopter nipan plane taramari laimai da thomtre masi Ukraine gi claim ni pawni Russian hana haikrabani amasung hojik su hairi Ukraine gi sepai na putlai thadarabadi surrender tawrabadi wangang na bayani masiga mari lainaba paw ama asum namuk lakli ceasefire gi damak wangang na batar basu Belarus ta wangang na gani masiga loina Russia gi achauba sart amasu thamlakre madudi Ukraine NATO ga join to basu ya yaroi haiduna wasak patai Black Sea dagi war kana tari Russia gi wani makoina rajdhani Kyiv khaibok amlo sille amarom the Ukraine force to Kyiv city lausin handana basok na bada sipai sing sinare maike ani gi civil su yamna sibagi wani amarom da Public Kyiv city thadok tuna chena bada kilometer kaya sang lambi jam oire hairi missing family punarak tuna charge the lotli building basement da changdari amadi metro rail station da lotnari Russia gi bomb rocket Leppa leitri ngarang numidang kaisu tawhodo building kaya ayuk hawgalak pada toiduna leiramba thekna ki masida angak poi ki Ukraine sing America gi president na Russia gi mayokta prithibi gi angam balaibak pun bayana ba ina khun balaibak ani Sweden amadi Finland bu pamlabadi NATO da join to ba yagani haina offer tawkhre masigi magda Russia na Finland amadi Sweden busu kihan kibani masigi loina na paw mana Ukraine gi matengi damak Denmark Russia gi mayokta lakpagi wa leire Estonia da Denmark na peace force thajila kadori Estonia da Britain gi force khara hana dagi leibani Estonia Russia ga thangna balaibakni Ukraine gi army ning hande hairi masidini amuk hanna maike ani ki soknariba ngasi ahum suba numit ni lana sigi France ki Prime Minister Macron haikre lan hector loigani thajade malem gi missing asang ba lan ama thengna bagi damak ready de laibiu Russia na Kyiv lobana lan loigada banatte masi yamna chawpwani kari plan oiriba Hojik mak Kyiv ta yamna kanna lan chathringai tanjasida saireng asum khongdana leirabasida Ukraine gi president na haikre aikoi ning hallaroi Russia gi oina hojik zelenski number 1 target ni phaba gi damak aduga magi family na ani suba target ni hairi amarom da lan leptri amarom da kanglup amana ceasefire oina basu hotna ba leptri thagasari yeng bibagi